33 AR hatkhiba attack mari lenana kedar ani fare thasugi taramapan gi numadang wanam pung manga makhairom tarakpa duaida Bisnupur district ki manungsanna Nambol sabal lekai da 33 Assam Rifles ki kangbo amada attack sathaduna Naik Subedar Syam Kurung amade rifleman Kesap hatkhiba amade person mangana aso afan nang hankhiba ga mari lenana security force na PLA ki kadar ama phakra matung ngarang kedar ani amaka fare hari police tagi thadokhre serol amagi matungina pharaba kedar sing adudi wangbal hairu thong lekai dagi thongam sadananda Alice ngasek Alice purakpa sahitarani fan amade Save Staff Lieutenant Corporal Songtham Mahesh Alice Momo Alice Amo sahiyan khaimathoi Kaisampat Lemazam Laikai Digin Hadi Songtham Mahesh 1919 dagi aina thingkrabala holu PLA da yawrokhiba mioine mahakpo Assam gi Crime Branch Police Station Guwahati gi matenga loinana Guwahati dagi fakhibani hadi Manipur Police hatkhiba gi thodokta NIA na faduna custody da lerakhiba Thangbilen Court na bail pikhe hadi Manipur Police Commando ani hatpada senai haiduna National Investigation Agency NIA na phaduna mahaki mathakta tongan ba case kaya panduna NIA gi custody da remand lawduna investigation satharakhiba Thangmilen Mate Alice Lenin Mate sahi kungonipa Guwahati High Court na bail pikhe News Agency Power Corridor na thorakpa report amagi matungena September 15 da Guwahati High Court sathakhiba hearing amada Justice Michael Jothan Khuma amade Anjan Moni Kalitagi bail samana Thangmilen Mate bo bail pikhibani hadi haukhiba June 15 da NIA na pharaba Thangmilen Mate na Assam gi NIA gi special court amada mahakpu bail pibi na ba hajarakhiba do NIA gi special court aduna reject tawduna mahakpu NIA gi custody da remand lokthaduna lakhibade ningsingba yabadi sahiya sigi haukhiba January 13 ta More da leba Indian Reserve Battalion IRB post amada attack sathaba amasung rifleman W Somorjet Meitei hatkhiba thodok mari lenana Thangmilen Mate bu haukhiba May 18 da Silchar Police Station dagi NIA na RC 05/2024 NIA IMP case ama nauna restart tawduna pharaba matung ngasi phawba investigation sathaduna lakhibane adubu haidaba case RC 05/2024 NIA IMP gi makhada pharaba Thangmilen Mate bu haukhiba June 15 da court na bail piraba matung numit nini gi matung da NIA na RC/06/2024/NIA/IMP nauna case panduna amuhana mahakpo NIA custody da remand lokthaduna lakhibane rifleman W Somorjet hatpagi matangda Thangmilen Mate gi mathakta pankhiba case adugi matangda court na bail piraba matung amuhana khulai paiba singa nomai kapnabagi audokta laikhidraba havildar takhelambam Sailosor gi matangda amuhana mahakki mathakta khanghalamba tawdana phajinkhiba adubo yaningdre phongdoktuna Thangmilen Mate na mahakpo NIA na faduna custody da remand lokthabagi thawng ase logi wangmadani haina phongdokhe case asigi matangda mahakki mafamda natraga court ta mangjawnana khanghalamba laite haina National Investigation Agency NIA gi mathakta criminal appeal CRLA/285/2025 ki makhada bail pibi naba court ta appeal tawduna lakhibane thasi 15 da Guwahati High Court sathakhiba hearing aduda Thangmilen Mate gi mathakta sathariba investigation asida discrepancy kaya lei haina phongdokhe Thangmilen Mate gi mathakta sathariba investigation asida NIA na puthokliba CDR report asiga khutthoknabagi thawdo aduga mari leinai haibagi marik sumba evidence phangba laite chaliba sahi asigi haukhiba January 13 ta thokhiba thawdo amagi matangda Thangmilen Mate gi mathakta FIR ani panba yabase yaba ngamloi haina su Guwahati High Court ki double bench aduna court thamkhe matungda Odoisan and others versus SK Muhammad Abdullah 1983 gi matangda Supreme Court na atakhiba ruling adubu palladuna NIA na Thangmilen Mate gi mathakta paliba ani suba case adugi matangda mangjawnana court khangan khidaba adu legal principal violate tawba thong amane masdanatana nomai kapnabagi thawdo adugi makhada investigation satharingai serai haina phajinkhiba Thangmilen Mate na tharakpa bail court na reject tawkhiba du kari maramgi no haina so hangkhe tungda Guwahati High Court ki Justice Michael Jothan Khuma amade Anjan Moni Kalikagi double bench aduna Thangmilen Mate bu bail pikhibane adubu Thangmilen Mate na bail pon oina lupa lakh ani ki senpham thigadabane makha taba investigation gi damak samon tharakpa matamda mahangna cooperate tawna khangan khibaga loidana case asigi matangda witness singbusu influence tawdana ba amasung evidence singbu nauna temper tawdana basu Thangmilen Mate gi mafamda court na khangan khe
Police station tarahumduna konba jurisdiction thadokhre Manipur gi mafam khudimakta AFSPA makhatana sangdokhre hauzik leiba Manipur gi law and order sikupna monitor tawraba matung tampakta leiba police station tarahumduna konba jurisdiction thadokhre lemhauriba Manipur gi mafam khudimakta Armed Forces Special Powers Act AFSPA 1958 amuhana nauna makhatana sangdokhre Ministry of Home Affairs MIC na thorokpa serolamagi matungina Nagaland gi district mapan amadi district Managi manungda leiba police station kunmathoina konba jurisdiction singdasu AFSPA gi makhada disturb area laukthokre amadi Arunachal Pradesh ki Tipar Sanglang amasung Longteng district amadi Assam ki tainabada leiba Namsai district ki manungchanba police station ahumna konba jurisdiction sing so amuhana AFSPA sangdokhre MIC na AFSPA amuhana sangdokpagi nauna thokliba notification adu Manipur Nagaland amasung Arunachal Pradesh da lakleba October amadagi hauduna tha taruk chupna sanagani hairi lakleba October amadagi makhatana tha taruk phawba AFSPA sangdokpada Manipur gi oina consuloidaba jurisdiction singadudi Imphal West ki oina police station Imphal Lamphel City Singjamai Patsoi amadi Wangoi ni Imphal East district ki oina police station Porompat Haingang amadi Irilbungni Thoubal district ki oina police station Thoubal ni Bisnupur district ki oina police station Nambol amadi Kaksing district ki oina police station Kaksing ni hairi panbaya abadi Manipur gi law and order sinamaram oiduna matam kya gi mamangdagi tha taruk kutingi tangkak naina AFSPA sangdoktuna ngasi phawba laklibani lam leiba yonba amasung register tawbagi notice handoknaba ansamna governor de taksankhre Manipur government ki secretariat land resource department thasi ki tarani panda Manipur manungda lam yonba leiba amasung register tawbagi mari lenaba thokiba unconstitutional oba notice adu khudakta handoknaba all Naga Students Association Manipur ansamna Manipur ki governor Ajay Kumar Bala chief secretary Punit Kumar Goel amasung hill area committee gi chairman da aiba zero sing pisenduna taksankhre ansamna pisen kiba memorandum amana lam leiba yonba amasung register tawbaga mari lenana handak thokliba notice adu unconstitutional oi maramde state asigi singi mafam singda leiriba miyam ki ayaba yaude natraga hill area committee gi recommendation yaude singi mafam singi land use policy natraga land ownership system asi Manipur na state wood phangdringi mamangdagi tampaki system gi yamna khenai singi lam singi oina singmi singi traditional amade customary law sing amade practice singi makhada mapung phaba land ownership system leijai amasung system asi masagi policy na regulate tawjai Manipur na state wood phanglaba matung amasung asi phawbada singmi singi customary law sing amasung practice sing adu constitution gi article 371C gi provision singi makhada land use natraga ownership system command tawjai masidi Manipur Legislative Assembly Hill Area Committee Order 1972 na su takli hairi state asigi singi saruk singda leiriba lambu law singu leinaba law singu gi nataba maram natraga atopa hiram amagidamak lamgi allotment piba leisinba natraga sijinaba lam yonthoknaba ase hill area committee gi schedule matter ni amasung masida semdok sadok nabagi matang matam laklabadi madu hill area committee gi ayaba khakta gi makhada tawgadabane atopo authority natraga department amatana schedule matter gi matang laklabadi hill area committee gi constitutional mandate adu tadaba tawroidabane hairi ansam gi serol aduna Indian constitution gi article 371C da yawriba provision sing ngapagaloina Manipur Legislative Assembly Hill Area Committee Order 1972 gi pera 9 da piriba thaudang adu yenglaga September 19 da Manipur government gi secretariat land resource department na thokiba notice adu state asigi singi saruk singda chanahanbigano haina taksinke AFSPA sagatpasi malemda Kuki CSO singkhaktani haina khuraijam athobana phongdokhre malemgi lebak singna amadi miyamna draconian law ni haina lauthokraba Armed Forces Special Powers Act AFSPA 1958 pu phongna sagatpa malemda amata ngairaba civil society organization di Kuki CSO singkhaktani haina kokomi gi convener khuraijam athobana phongdorakle khuraijam athobana acts thagalakpa warolamada mathaki wafam si phongdorakpa galoinana ek asina isam chamba non commission officer amada phawba singnaradi miyoi amabu nongmaina kaptuna hatpagi ayaba piriba ek ase universally criticized tawbaga loinana inhuman oiba amade undemocratic oi haina phongdoklibane malemda khwaidagi sawba democracy chatpaleba amani hainariba India da ek asigi marumda miyoi lising kya hatkhiba kayana miyot minegi saitheng phangli amade miyoi sa kayana amuhana thiba khangkhidre
ek asigi marumda sasinaba fake encounter gi lamdam asida miyo kya laikhidre masigi manungda case listing amaga songa kungani gi asumba while fanghanbina ba Supreme Court case file tawbugi manungda apex court asina random the case kuntrani thoi hana lokhatuna masigi matangda amohana hojik thigatpagi thabak satharibane adubu laibak thibadi hairaba case ngasigi manungda ama phawba fake encounter ne haina praman piba leitre senaba lanmi amadi officer amata phaba leite maramdi AFSPA na mi hatpa otpa naiba amadi miyoibagi hak khungaung na thong sathabagi ayaba pibana ne haina supong torakte adubu matam amada AFSPA gi mayokta laukhiba du kauthoktu ngasina kotu amadi Kuki Organization for Human Rights kohorgumba group singna tumin laisinba sina makoya sikanano haiba du taksare asigumba CSO amane human right defender ne haijariba si kadai phawba thajaba ngamgadoribano haina su hanglakle agriculture loisangna umangi lam sokna oil palm pambi tharoi hai kharbasu ipong phongna umangda tharamba thengnare haina phongdorakhre lamdamasida oil palm pambi sing thabagi thabo paikhatliba agriculture department na mamangda umangi lam amadi hanana lawu singu tawriba lamda thorang asi paikhaloi hairabasu ngasidi oil palm pambi sing ipong phongna anakpa forest area singda thare manung hanjinba forest area singidi kari phibam oiramgani kari oirakani haiba lamba phangba ngamdre haina Peoples for Animal Manipur gi managing trustee LB Surjit Meitei na thadokhre cherol amna phongdorakle cherol duna makha taraduna Manipur da paikhaliba oil palm cultivation asi thabak oina hawdringai gi mamangda PFA Manipur gi maikai dagi tokpi na ba kyarak hajakhrabasu hawjikti agriculture department na lamdam asigi forest gi area da phawba oil palm pambi thaba hawre oil palm hariba pambi gi makhalasina akoibagi phibam amadi lamlaki sa usekta asobo sething piragani haina su AFSPA Manipur gi maikai dagi section waro kya thamkhre thorang asibu paikhalba agriculture department na umangi lam amadi hanana lawu singu tawriba lamda paikhalaroi harabasu laksinba ngamdriba poppy plantation gumna oil palm cultivation asisu umangi sarukta lawmi singna soidana chatharakani haina PFA Manipur na lebak miyamda mangjauna na paudom khibane ngasidi oil palm pambi sing ifong phong na forest area da thare manung hanjinba forest area singidi kari oirakani haba wakhal na lamba phangdre lamda masda oil palm pambi thaba se agriculture department gi lising makha da paikhalibane aine yadaba poppy plantation asi phawba mapung phana thingba ngamdre loisang amagi makha da paikhaliba thorang asidi karamna laksingani habasi singmaningai oide phiba masi forest department ta taisenabagi wafam nate makhoi khaktana umang kanba ngamloi department khodimak yauna aikhoi khodimak na lamda masigi tunggi mirol gi damak umang ngak sengadabane singmai umang paktakna na kokthokla poppy thariba forest area da structure se sajallaba amadi lamlaki sa use hatpa phaba thingna na bohona ringai mathakta forest area da forest ek na yadaba oil palm thaba thingbagi ahenba awaba thaba amamu forest department da happy gano haina su serorduna palle British ta palinga matamda lasing thahanduna hongna leikhaga amuk madudagi sunglakpa phirol aikhoida mamal wangna henjinna yonsinbagi thodok aduga sakmanana oil palm cultivation program ni matamadu pangal thokpa ngamdrabasu wakhal loksing leitrabasu hojikti yararoi asigumba lone yadaw moongda forest area da oil palm thariba lomi sing khunai sigi yeknabani hain lawduna forest department amatik sab serak PFA Manipur na soidana pihangani sel khaktana khunai sembe yaroi ngai haki lawnam langna lamdam asigi lomi sing thubigano malem pumbana phatre hariba oil palm pambi thabagi thorang paikhaliba loisang amadi mihut singna thoram asi phai haina PFA Manipur da yenglabasu madugidamak thonglawna hangduna thamli haina secherol duna makha tana phongdorakle BDF singi demand pithoknaba athubada committee na recommend tobiyo haina thamlakhre BDF na talaba demand sing pithoknaba September 13 ta governor gi mingda home department BDF singi demand sing examine amasung recommend tawnaba masak naiba officer taruk na saba committee ama sembikhre amasung committee asi semba numitagi tharaga thama gi manungda committee report sabtaraknaba haina palle BDF welfare association ga police department and state government ki knowledge makha da thodang chawna lawraga BDF sing na talaba demand sing pithoknaba committee ama numit 10 gi manungda semlagi haina association da thajaba pirakhiba si haukiba July gi tang 38 dane adubu committee si tha ama makhai chon tharaga semki masina association ga police department ga negotiation tawkiba wafam adu chapchana oidre haina association asig serol amana hairi serol duna makha taribadi home department thenglabasu thengna committee ama sembiduna BDF singi demand recommend tawbina bo order thopira pasida association na government asipo awang thakta thagatpa
amadi harawa phongdoksari BDF singi demand sing yengsenbada pung ani sangna discussion tawningai maram laite adubu committee semkhibadi kuire committee phambagi wafam haujuk phawba mami udre masina BDF singi thamoida langtatnaba ama phawhalle association na haijaningbadi committee sembada yawruba masak naiba officer singna BDF singbu nasana naune khanbiduna athubada committee meeting phambiduna demand khudimak examine tawbiraga recommend tawbinaba association gi maikaidagi puning sing silakle Modi na Bihar nupi gi yosna thadokhre nupi lakh 35 gi account singda lupa lising tara thakhre hare Bihar da nupi lakh 35 gi bank account singi amamamda lupa lising tara transfer tawduna Prime Minister Narendra Modi na irai numita state adugidamak Mukhya Mantri Mahila Rozgar Yosna thadokhre lupa crore lising taret ka saunga gi scheme aduda nupi singi damak matungda makhogi entrepreneur skills sing hengal hanaba lupa lakh ani phawbagi ahenba financial support ama supigane scheme adu Delhi dagi virtual oina thadokloduna PM Modi na Patna da Bihar Chief Minister Nitish Kumar Deputy Chief Minister Sampra Chowdhury amasung atai State Minister singa online da saruk yakhe masing yamlaba nupi singna su video link ki khutang da thoram adu saruk yakhe state asigi assembly mikhal kona sahi asida pangthokadore emung khuding dagi scheme asigi kanaba phangba nupi amana direct benefits transfer ki khutang da ahanba grant oina lupa lising tara phangane madugi matungda makhataba tangkak singda lupa lakh ani phawbagi tengbang phangbagi oithokningai su lei haire mahaki apamba employment haunaba emung amada phangbe aba nupi amada lupa lising tara ki ahanba installment pigane employment hauraba matung assessment ta yumpham oiraga lupa lakh ani phawbagi ahenba financial support piba yai mama mapa laitraba luhongdbi nupi sing tonganba emung ama oina lawgane urban self help group SSG da yawba yaba imung khudimaktagi nupi amana se thaba yai member na tabasingna SSG da yawgadabane makhoi masagi sahi 19 dagi hompu phawbugi manungda leigadabane applicant natraga mapuroiba income tax thiba ama oiroidabane animak regular natraga contract oirabasu government service da leiroidabane masigi mamangda numit asida Uttar Pradesh Minister Narendra Kashyap na PM Modi na matam punamakta leba asigi maruaina nupi sing import taunabagi matangda development amasung welfare gidamak nungnangi hairaduna scheme adu thagat ki haire